ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗꯤ ꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯀꯤꯔꯕ ꯋꯥꯔꯤ ꯑꯃ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯈꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯤ꯫ ꯇꯁꯦꯡꯕꯗꯤ ꯋꯥꯔꯤ ꯑꯁꯤꯗ ꯂꯝ ꯃꯃꯤꯡ ꯈꯔꯁꯨ ꯑꯏꯕꯅ ꯄꯟꯕꯤꯔꯛꯏ, ꯃꯗꯨ ꯆꯦꯅꯦꯜ ꯑꯁꯤꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯆꯔꯤ꯫ ꯃꯁꯤꯒꯤꯗꯃꯛꯇꯁꯨ ꯋꯥꯔꯤ ꯍꯥꯞꯄꯤꯔꯛꯄ ꯃꯔꯨꯞ ꯑꯗꯨꯗ ꯋꯥꯔꯧꯕꯤꯗꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤ ꯑꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯂꯩꯀꯥꯏꯗ ꯊꯣꯛꯏꯕ ꯋꯥꯔꯤꯅꯤ꯫ ꯑꯩꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯂꯝꯄꯥꯛ ꯑꯃ ꯂꯩ꯫ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯃꯪ ꯁꯥꯅꯕ ꯀ꯭ꯂꯕꯀꯤ ꯅꯍꯥꯔꯣꯟ ꯃꯌꯥꯝ ꯑꯃꯅ ꯋꯥ ꯇꯥꯟꯅꯔꯝꯃꯤ, ꯃꯗꯨꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯌꯥꯎꯏ꯫ ꯃꯌꯥꯝꯒꯤ ꯋꯥꯔꯣꯜꯁꯤꯡ ꯑꯗꯨꯗꯁꯨ ꯑꯁꯨꯝꯅ ꯍꯥꯏꯅꯩ, ꯃꯪ ꯁꯥꯕꯁꯤ ꯄꯨꯈ꯭ꯔꯤꯆꯧ ꯃꯌꯥꯗ ꯁꯥꯁꯤ, ꯃꯤꯁꯨ ꯀꯌꯥ ꯇꯥꯗꯦ꯫ ꯂꯝꯄꯥꯛꯁꯤꯒꯤ ꯅꯥꯀꯟꯗ ꯁꯥꯕꯗꯤ ꯌꯨꯝꯁꯨ ꯇꯥꯕꯅꯤꯅ ꯍꯌꯦꯡꯋꯥꯏ ꯅꯨꯡꯉꯥꯏꯅꯔꯣꯏ꯫ ꯂꯝꯄꯥꯛ ꯑꯁꯤꯁꯨ ꯈꯔ ꯆꯥꯎꯅ ꯂꯩꯖꯅꯕ ꯄꯨꯈ꯭ꯔꯤꯆꯧ ꯃꯄꯥ ꯑꯁꯤꯗ ꯑꯣꯏꯅ ꯁꯥꯔꯁꯤ ꯍꯥꯏꯗꯅ ꯑꯔꯣꯏꯕ ꯋꯥꯔꯦꯞ ꯇꯥꯟꯅꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝ ꯑꯅꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯐꯔꯦꯗ, ꯃꯈꯣꯏꯅ ꯑꯥꯗ ꯁꯥꯖꯈꯤꯕꯗꯣ ꯁꯤꯗ ꯅꯪꯅ ꯁꯥꯖꯜꯂꯛꯑꯕꯗꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯔꯛꯄꯗ ꯃꯩꯈꯨ ꯃꯩꯔꯥꯡꯁꯤꯡ ꯑꯗꯨꯒ ꯃꯅꯝ ꯃꯍꯥꯁꯤꯡ ꯑꯗꯨꯒ ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗꯣꯔꯤ꯫ ꯐꯔꯦ ꯐꯔꯦ, ꯃꯈꯣꯏ ꯑꯥꯗ ꯁꯥꯖꯈꯤꯕꯗꯣ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯈꯤ, ꯅꯈꯣꯏꯅꯗꯤ ꯍꯔꯥꯎꯔꯤ꯫ ꯉꯁꯥꯏ ꯑꯩꯅ ꯍꯣꯇꯦꯜꯗ ꯆꯥ ꯊꯛꯄ ꯊꯣꯛꯄꯗꯗꯤ ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯄꯨꯈ꯭ꯔꯤꯆꯧ ꯃꯥꯡꯊꯣꯛꯏ, ꯁꯥꯕ ꯌꯥꯔꯣꯏ, ꯑꯩꯈꯣꯏꯒꯤ ꯃꯄꯥ ꯑꯁ꯭ꯋꯥꯏꯗ ꯑꯣꯏꯅ ꯁꯥꯎ ꯍꯥꯏꯗꯅ ꯌꯥꯝꯅ ꯊꯤꯡꯉꯤ ꯍꯥꯏꯅꯍꯧꯏ꯫ ꯈꯪꯗꯦ, ꯃꯈꯣꯏ ꯀ꯭ꯂꯕꯀꯤ ꯅꯍꯥꯁꯤꯡꯅ ꯐꯒꯗꯕ ꯑꯃ ꯂꯦꯞꯆꯔꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯅ ꯑꯃꯨꯛ, ꯑꯩꯅ ꯈꯟꯕꯒ ꯃꯄꯥ ꯆꯞ ꯆꯥꯅꯩ꯫ ꯃꯈꯣꯏ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤ ꯈꯔꯅꯗꯤ ꯁꯣꯏꯗꯅ ꯊꯤꯡꯉꯛꯀꯅꯤ ꯍꯥꯏꯗꯣ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯅꯁꯨ ꯈꯔ ꯅꯈꯣꯏ ꯀꯥꯡꯕꯨꯗ ꯍꯥꯏꯌꯨ, ꯑꯁ꯭ꯋꯥꯏꯗ ꯁꯥꯕꯁꯤ ꯏꯃꯥ ꯍꯣꯏꯅꯁꯨ ꯌꯥꯅꯤꯡꯗꯦ ꯍꯥꯏꯌꯨ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯏꯃꯥ, ꯑꯩꯈꯣꯏꯅ ꯐꯅ ꯍꯥꯏꯖꯔꯕꯁꯨ ꯀ꯭ꯂꯕꯅ ꯁꯥꯒꯦ ꯍꯥꯏꯔꯛꯂꯕꯗꯤ ꯎꯄꯥꯏ ꯂꯩꯇꯦ꯫ ꯀꯩꯗꯧꯋꯦꯒꯦ, ꯁꯥꯒꯦꯔꯥ ꯁꯥꯔꯣꯏꯒꯦꯔꯥ ꯑꯄꯥꯝꯕ ꯇꯧꯖꯔꯁꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯊꯥ 2-3ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯈꯨꯟꯒꯤ ꯃꯪ ꯑꯁꯤ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯅꯥꯀꯟꯗ ꯁꯥꯔꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯏꯃꯥ ꯍꯣꯏ ꯏꯃꯥꯕꯣꯛ ꯍꯣꯏꯅꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯈꯤꯗꯦ꯫ ꯇꯧꯕꯇꯕꯨ ꯕꯕꯥꯒ ꯑꯩꯒꯗꯤ ꯀꯌꯥ ꯊꯣꯏꯗꯣꯛꯅ ꯈꯟꯖꯜꯂꯝꯗꯦ ꯃꯪ ꯁꯥꯕꯒꯤ ꯃꯇꯥꯡ ꯑꯁꯤꯗ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯩꯔꯒꯗꯤ ꯃꯪ ꯁꯥꯕꯗꯨ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯈꯤ꯫ ꯂꯩꯀꯥꯏ ꯈꯨꯟꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯔꯛꯄꯗ ꯃꯪ ꯑꯗꯨꯗ ꯄꯣꯠꯂꯣꯏꯔꯝꯃꯤ꯫ ꯏꯃꯥ ꯍꯣꯏꯁꯨ ꯃꯪ ꯑꯗꯨꯗ ꯃꯤ ꯄꯣꯠꯂꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯃꯅꯝ ꯃꯍꯥꯁꯤꯡ ꯑꯗꯨꯅ ꯅꯣꯡꯃꯗꯨꯃꯗꯤ ꯆꯔꯥ ꯍꯦꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯑꯩꯁꯨ ꯊꯕꯛ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯑꯩ ꯗꯨꯀꯥꯟꯗꯒꯤ ꯏꯃꯥꯟꯅꯕ ꯈꯔ ꯄꯨꯜꯂꯛꯇꯨꯅ ꯌꯨ ꯈꯔ ꯉꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯩꯅ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯃꯪ ꯃꯊꯛ ꯑꯗꯣꯝꯗ ꯐꯤꯉꯧ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃ ꯐꯝꯃꯒ ꯂꯩꯕ ꯑꯃ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯇꯨ ꯆꯣꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯋꯥꯈꯟꯗꯁꯨ ꯑꯩꯒꯤ ꯃꯤꯠꯇ ꯃꯁꯦꯡ ꯃꯔꯥꯡ ꯚꯥꯞꯅ ꯁꯥꯒꯠꯂꯒ ꯎꯔꯤꯕꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯑꯩꯁꯨ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯃꯄꯥꯗ ꯂꯦꯞꯄꯒ ꯃꯪ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯂꯥꯏꯔ ꯃꯤꯔ ꯈꯪꯗ꯭ꯔꯕ ꯐꯤꯉꯧ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯁꯥ ꯄꯨꯝꯕ ꯐꯤ ꯑꯉꯧꯕ ꯑꯃꯅ ꯀꯨꯞꯄꯒ ꯂꯝꯄꯥꯛꯂꯣꯝꯗ ꯃꯈꯣꯡ ꯃꯈꯥ ꯇꯥꯗꯕꯒꯤ ꯃꯑꯣꯡꯗ ꯄꯥꯏꯕꯒꯨꯝ ꯆꯠꯄꯒꯨꯝ ꯍꯥꯊꯨ ꯍꯥꯊꯨ ꯆꯠꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯩꯁꯨ ꯏꯁꯥꯗ ꯀꯤꯕꯣꯏ ꯂꯥꯛꯄꯣꯏ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠ ꯑꯗꯨ ꯀꯟꯅ ꯅꯝꯈꯥꯏꯔꯒ ꯌꯨꯝ ꯃꯅꯨꯡꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯕꯕꯥꯒ ꯏꯃꯥꯒꯅꯁꯨ ꯑꯩꯅ ꯑꯗꯨꯝꯅ ꯄꯥꯈꯠꯂꯒ ꯏꯃꯨꯡꯗ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯃꯪꯂꯣꯝꯗ ꯐꯤꯉꯧ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃ ꯂꯩꯍꯧꯏ, ꯃꯈꯣꯡꯁꯨ ꯂꯩꯕꯥꯛ ꯃꯈꯥ ꯊꯦꯡꯗꯦ꯫ ꯑꯩꯗꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯏꯁꯥꯗ ꯀꯔꯤꯅꯣꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯃꯇꯧ ꯑꯗꯨꯗ ꯕꯕꯥꯅ ꯏꯃꯥꯗ, ꯅꯆꯥꯅꯨꯄꯥꯁꯤ ꯃꯩ ꯈꯔ ꯑꯣꯛꯊꯣꯛꯄꯤꯌꯨ, ꯏꯕꯨꯡꯉꯣ, ꯉꯁꯤ ꯃꯤ ꯂꯩꯇꯕ ꯌꯥꯎꯏ, ꯃꯗꯨꯒꯤ ꯃꯪꯗ ꯃꯤ ꯂꯩꯕ ꯑꯣꯏꯔꯝꯒꯅꯤ, ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯑꯃꯨꯛ, ꯅꯪ ꯕꯕꯥꯅ ꯍꯥꯏꯔꯤꯁꯤ ꯑꯆꯨꯝꯕꯅꯤ ꯏꯕꯨꯡꯉꯣ꯫ ꯃꯩꯇ꯭ꯔꯪꯒꯤ ꯗꯨꯀꯥꯟ ꯆꯥꯎꯅ ꯐꯝꯕ ꯕ꯭ꯔꯣꯖꯦꯟꯗꯣ ꯉꯁꯤ ꯂꯩꯈꯤꯗ꯭ꯔꯦ꯫ ꯅꯄꯥꯅ ꯄꯥꯎ ꯇꯝꯃꯛꯄꯗ ꯄꯣꯠꯂꯣꯏꯕꯗꯁꯨ ꯌꯥꯝꯅ ꯋꯥꯈꯤ ꯍꯥꯏꯅꯤ꯫ ꯃꯁꯥꯗ ꯃꯤꯒꯤ ꯄꯣꯠꯁꯦꯝ ꯌꯥꯎꯕ꯭ꯔꯥ ꯀꯔꯤꯅꯣ, ꯑꯁꯤꯕꯗꯣ ꯃꯕꯨꯛꯇꯣ ꯃꯩ ꯆꯥꯛꯎ ꯌꯥꯗꯕꯗꯒꯤ ꯃꯌꯥꯝ ꯆꯪꯗꯅ ꯀꯣꯏꯆꯦꯟ ꯆꯦꯟꯅꯩ ꯍꯥꯏ꯫ ꯅꯪ ꯕꯕꯥꯁꯨ ꯃꯇꯧ ꯀꯌꯥꯗꯨꯗ ꯍꯩꯅꯔꯛꯇꯕꯗꯒꯤ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡ ꯅꯍꯥꯁꯤꯡꯗ ꯁꯤꯟꯅꯔꯝꯃꯒ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯐꯔꯦ, ꯑꯗꯣ ꯅꯪꯁꯨ ꯆꯥꯛ ꯆꯥꯊꯣꯛꯑꯣ, ꯇꯨꯝꯅꯕ ꯇꯧꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯅ ꯑꯃꯨꯛ, ꯀꯔꯤꯅꯣ ꯏꯃꯥ, ꯃꯕꯨꯛ ꯃꯩꯅ ꯆꯥꯛꯇꯦ ꯍꯥꯏꯔꯤꯁꯤꯕꯨ? ꯌꯨꯁꯨ ꯊꯛꯄ ꯃꯤ ꯅꯠꯇꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ, ꯏꯍꯦ, ꯅꯃꯥ ꯅꯆꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤ, ꯅꯨꯃꯤꯗꯥꯡꯁꯤꯗ ꯄꯟꯕ ꯌꯥꯕ ꯋꯥꯅꯤꯁꯨ ꯈꯪꯗꯦ, ꯌꯥꯗꯕꯅꯤꯁꯨ ꯈꯪꯗꯦ꯫ ꯌꯥꯔꯦ ꯇꯣ, ꯑꯍꯤꯡ ꯉꯁꯤꯗ ꯇꯧꯍꯩꯗꯦ ꯑꯗꯨꯒꯨꯝꯕ ꯋꯥꯗꯣ ꯄꯟꯕ, ꯅꯪꯁꯨ ꯆꯥꯛ ꯆꯥꯊꯣꯛꯎꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯉꯒ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯆꯥꯔꯒ ꯐꯃꯨꯡꯗ ꯆꯪꯉꯝꯃꯤ꯫
ꯑꯩꯒꯤ ꯃꯪꯗꯁꯨ ꯃꯪ ꯃꯊꯛ ꯑꯗꯣꯝꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯐꯤꯉꯧ ꯁꯦꯠꯂꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯂꯣꯝꯗ ꯑꯣꯜꯂꯒ ꯀꯞꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯀꯌꯥ ꯑꯃꯁꯨ ꯑꯩꯅ ꯎꯔꯛꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯑꯩꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯛꯑꯝꯃꯤ꯫ ꯄꯨꯡ ꯌꯦꯡꯉꯨꯕꯗꯁꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯄꯨꯡ 3ꯃꯨꯛ ꯇꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯐꯣꯟꯗ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯌꯦꯡꯉꯒ ꯑꯍꯤꯡ ꯑꯗꯨ ꯇꯨꯝꯃꯝꯈꯤꯗꯦ, ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ꯫ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯕꯕꯥꯗ ꯑꯩꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛꯇꯣ ꯀꯃꯥꯏꯅ ꯇꯧꯈꯤꯕꯅꯣ ꯍꯪꯉꯝꯃꯤ꯫ ꯀꯣꯟꯅꯗꯤ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯌꯦꯡꯉꯣ ꯏꯕꯨꯡꯉꯣ, ꯉꯔꯥꯡ ꯂꯩꯈꯤꯗꯕ ꯗꯨꯀꯥꯟ ꯐꯝꯕ ꯕ꯭ꯔꯣꯖꯦꯟꯗꯣ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯗꯦ ꯍꯥꯏꯕꯅꯤ꯫ ꯀꯨꯏꯔ ꯃꯥꯅꯦ ꯃꯈꯣꯏ ꯏꯃꯨꯡ ꯃꯁꯦꯟ ꯃꯍꯩ ꯄꯣꯠꯁꯦꯝ ꯊꯥꯖꯅꯕ꯫ ꯌꯦꯡꯉꯣ, ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯏꯁꯥꯗ ꯃꯤꯒꯤ ꯃꯍꯩ ꯄꯣꯠꯁꯦꯝ ꯑꯁꯤꯅ ꯁꯨꯝ ꯃꯇꯝ ꯀꯨꯏꯅ ꯌꯥꯎꯁꯜꯂꯛꯑꯕꯗꯤ ꯁꯎꯟꯒꯨꯝꯕ ꯑꯣꯜꯂꯤ ꯍꯥꯏ ꯏꯁꯥ ꯃꯅꯨꯡꯁꯤ꯫ ꯃꯗꯨꯅ ꯉꯔꯥꯡ ꯂꯩꯈꯤꯗꯕ ꯕ꯭ꯔꯣꯖꯦꯟꯒꯤ ꯃꯕꯨꯛꯁꯨ ꯉꯔꯥꯡ ꯑꯩꯈꯣꯏꯅ ꯄꯣꯂꯣꯏꯕꯗ ꯁꯎꯟꯗꯧꯅ ꯃꯩ ꯆꯥꯛꯎ ꯄꯥꯛ ꯌꯥꯗꯦ꯫ ꯏꯄꯥꯁꯨ ꯌꯦꯡꯕ ꯍꯩꯅꯔꯛꯇꯕꯗꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯑꯦ꯫ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯈꯣꯏꯒꯤ ꯃꯅꯥꯎꯅꯨꯄꯥ ꯌꯨ ꯌꯥꯝꯅ ꯊꯛꯄ ꯑꯃ ꯂꯩꯕꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯝꯃꯛꯄꯅꯤ꯫ ꯃꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥꯔꯤꯗꯣ ꯍꯥꯏꯔꯛꯈꯤ꯫ ꯕꯕꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯗ ꯊꯨꯛ ꯊꯨꯛ ꯂꯥꯎꯔꯒ ꯌꯥꯝꯅ ꯀꯤꯖꯔꯝꯃꯤ꯫ ꯋꯥꯈꯟꯗꯁꯨ ꯇꯁꯦꯡꯅꯃꯛ ꯕꯕꯥꯅ ꯍꯥꯏꯔꯤꯁꯤꯕꯨ ꯑꯆꯨꯝꯕ ꯑꯣꯏꯗꯣꯔꯤꯕꯖꯥꯔ ꯈꯜꯂꯝꯃꯤ꯫ ꯅꯣꯡ ꯅꯤꯅꯤꯗꯤ ꯑꯩꯁꯨ ꯅꯍꯥꯟꯒꯤ ꯊꯕꯛ ꯊꯦꯡꯅ ꯍꯜꯂꯛꯄꯗꯨ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯟꯖꯜꯂꯛꯑꯝꯃꯤ꯫ ꯇꯧꯕꯇꯕꯨ ꯃꯪ ꯑꯗꯣꯝꯗꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯇꯝꯅꯕ ꯁꯨꯝ ꯍꯦꯜꯂꯛꯈꯤ꯫ ꯅꯣꯡꯃꯁꯨ ꯏꯃꯥꯅ ꯁꯨꯃꯥꯡꯗ ꯊꯣꯛꯎꯕꯗ ꯃꯪ ꯑꯗꯣꯝꯗ ꯃꯩꯉꯥꯜ ꯑꯃ ꯎꯏ ꯍꯥꯏꯗꯅ ꯕꯕꯥꯒ ꯑꯩꯒꯗ ꯄꯥꯎ ꯇꯝꯃꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯕꯕꯥꯗ ꯃꯄꯥꯟꯗ ꯊꯣꯛꯑꯒ ꯌꯦꯡꯉꯨꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯍꯣꯏ ꯏꯕꯨꯡꯉꯣ, ꯌꯥꯝꯅꯗꯤ ꯅꯛꯁꯟꯒꯨꯝꯁꯤ, ꯅꯈꯣꯏ ꯕꯥꯖꯤꯗꯁꯨ ꯍꯥꯏꯔꯨꯁꯤꯔ ꯍꯥꯏꯔꯛꯈꯤ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ, ꯍꯥꯟꯅ ꯏꯕꯥꯅꯤ ꯌꯦꯡꯉꯨꯁꯤ, ꯏꯃꯥꯅ ꯎꯔꯤꯕꯗꯨ ꯃꯥꯒꯤ ꯃꯃꯤꯠꯇꯗ ꯎꯕ ꯑꯣꯏꯔꯝꯃꯒꯗꯤ ꯃꯤꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯖꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯇꯦ, ꯂꯥꯛꯑꯣ ꯕꯕꯥ ꯊꯣꯛꯎꯔꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯒ ꯑꯩꯒ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯪ ꯑꯗꯣꯝꯗ ꯌꯦꯡꯉꯨꯕꯗ ꯃꯩꯉꯥꯜ ꯑꯃ ꯁꯨꯝ ꯃꯪ ꯃꯊꯛꯇ ꯎꯔꯛꯈꯤ꯫ ꯀꯣꯟꯅꯗꯤ ꯕꯕꯥꯒ ꯑꯩꯒꯁꯨ ꯊꯣꯡꯒꯥꯟꯗ ꯁꯨꯝ ꯊꯣꯔꯛꯇꯨꯅ ꯌꯦꯡꯉꯨꯕꯗꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯎꯈꯤꯕ ꯐꯤꯉꯧ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯗꯨ ꯃꯪꯗꯒꯤ ꯇꯞꯅ ꯇꯞꯅ ꯀꯨꯝꯊꯈꯤ꯫ ꯍꯟꯗꯛꯇꯤ ꯕꯕꯥꯒ ꯑꯩꯒꯁꯨ ꯃꯁꯤꯗꯤ ꯃꯤꯔ ꯂꯥꯏꯔ ꯑꯃꯨꯛꯇ ꯈꯪꯗꯣꯛꯁꯤ ꯍꯥꯏꯗꯅ ꯃꯪ ꯑꯗꯣꯝꯗ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯄꯒ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯃꯃꯥꯡꯗ ꯎꯈꯤꯕ ꯐꯤꯉꯧ ꯁꯦꯠꯄ ꯑꯃ ꯊꯦꯡꯅꯈꯤꯕꯗꯨꯁꯨ ꯃꯪ ꯑꯗꯣꯝꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯃꯥꯡꯈꯤ꯫ ꯃꯐꯝ ꯀꯗꯥꯏꯗ ꯆꯠꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯕꯕꯥꯒ ꯑꯩꯒꯅ ꯊꯤꯕ ꯐꯪꯉꯝꯈꯤꯗꯦ꯫ ꯅꯨꯃꯤꯠꯇꯨꯃꯁꯨ ꯕꯕꯥꯒ ꯑꯩꯒ ꯀꯤꯔꯛꯄꯗꯒꯤ ꯏꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯉꯛꯈꯤ꯫ ꯏꯃꯥꯅꯁꯨ ꯕꯕꯥꯒ ꯑꯩꯒꯗ ꯀꯅꯥ ꯑꯣꯏꯔꯝꯃꯒꯦ ꯍꯪꯉꯛꯈꯤ꯫ ꯃꯗꯨꯗ ꯕꯕꯥꯅ ꯏꯃꯥꯗ, ꯈꯪꯗꯦꯅꯦ, ꯃꯤꯔ ꯂꯥꯏꯔ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯁꯨꯃꯥꯡꯗꯒꯤ ꯎꯈꯤꯕ ꯃꯩꯉꯥꯜ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨ ꯌꯧꯔꯒꯗꯤ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯕꯕꯥꯒꯤ ꯃꯌꯥꯝꯕ ꯑꯩꯈꯣꯏ ꯕꯥꯖꯤ ꯍꯣꯏꯒꯤ ꯋꯥꯔꯛ ꯋꯥꯄ꯭ꯔꯛ ꯃꯔꯛꯇ ꯏꯃꯥꯕꯣꯛꯅ ꯀꯔꯤ ꯀꯔꯤꯅꯣ ꯎꯏ ꯍꯥꯏꯗꯅ ꯑꯍꯤꯡ ꯑꯃ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯑꯩꯈꯣꯏꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯆꯦꯟꯊꯣꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯏꯃꯥꯕꯣꯛꯇꯤ ꯃꯁꯥꯗ ꯊꯛ ꯊꯛ ꯅꯦꯛꯑꯒ ꯆꯣꯏꯔꯣꯟ ꯍꯣꯏ ꯀꯩ ꯍꯣꯏ ꯄꯨꯡꯉꯥꯡꯗ ꯉꯥꯡꯉꯛꯈꯤ꯫ ꯃꯇꯧ ꯀꯌꯥꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯏꯃꯥꯕꯣꯛꯄꯨ ꯊꯥꯡꯉꯒ ꯌꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯃꯥꯏꯕꯔ ꯃꯥꯏꯕꯤꯔ ꯑꯃꯨꯛꯇ ꯀꯧꯁꯤ, ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯒ꯭ꯌꯥꯟ ꯂꯥꯛꯀꯗꯕ ꯃꯥꯟꯗꯦ ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯑꯩꯈꯣꯏ ꯕꯥꯖꯤ ꯍꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯁꯨ ꯂꯩꯔꯛ ꯃꯅꯨꯡꯒꯤ ꯌꯨꯝ ꯏꯂꯣꯏ ꯂꯣꯏꯕꯗ ꯑꯣꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯕꯕꯥꯒ ꯑꯩꯒꯅ ꯑꯩꯈꯣꯏ ꯈꯨꯟꯗꯒꯤ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯒ ꯏꯃꯥꯕꯣꯛꯄꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯏꯃꯥꯕꯣꯛꯀꯤ ꯃꯤꯍꯨꯟ ꯌꯦꯡꯕꯗ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯑꯐꯠꯇꯕ ꯂꯥꯏ ꯑꯣꯛꯅꯕꯅꯤ, ꯌꯥꯅꯤ ꯑꯩ ꯂꯥꯏꯒꯤ ꯖꯕꯥꯟ ꯊꯥꯗꯣꯛꯄꯤꯒꯦ, ꯑꯗꯨ ꯅꯈꯣꯏꯒꯤ ꯂꯩꯔꯛ ꯃꯅꯨꯡ ꯑꯁꯤꯗꯤ ꯅꯍꯥꯟꯈꯩ ꯁꯨꯃꯥꯏꯅ ꯇꯧꯔꯝꯗꯕꯗꯥꯏꯅꯦ, ꯃꯪ ꯑꯁꯤ ꯂꯩꯕꯒꯤꯔ ꯀꯔꯤꯅꯣ ꯏꯁꯨꯛ ꯁꯨꯛꯏꯗ, ꯌꯦꯡꯕꯗ ꯀꯤꯕ ꯑꯃ ꯄꯣꯛꯏ ꯍꯥꯏꯔꯛꯈꯤ꯫ ꯇꯟꯖꯥ ꯑꯗꯨꯗꯁꯨ ꯑꯩꯅ ꯃꯥꯏꯕ ꯑꯗꯨꯗ ꯑꯩꯅ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯇꯝꯃꯝꯃꯤ꯫ ꯑꯣꯖꯥ ꯃꯥꯏꯕ, ꯉꯁꯤꯗꯒꯤ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯊꯕꯛ ꯍꯜꯂꯛꯄꯗ ꯃꯪ ꯃꯊꯛꯇ ꯐꯤꯉꯧ ꯁꯦꯠꯄ ꯃꯤꯑꯣꯏ ꯑꯃ ꯎꯈꯤ꯫ ꯀꯣꯟꯅꯗꯤ ꯃꯈꯣꯡꯁꯨ ꯂꯩꯕꯥꯛ ꯃꯈꯥ ꯇꯥꯗꯅ ꯄꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯆꯠꯈꯤ꯫ ꯃꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯕꯖꯥꯔ ꯍꯪꯉꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ, ꯈꯪꯗꯦ, ꯑꯩꯁꯨ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝꯗ꯭ꯔꯒꯗꯤ ꯈꯪꯉꯣꯏ, ꯃꯪꯁꯤꯒ ꯅꯈꯣꯏ ꯌꯨꯝ ꯑꯅꯤꯁꯤꯒꯁꯨ ꯑꯣꯟꯊꯣꯛꯅ ꯅꯛꯅꯈ꯭ꯔꯦꯗ, ꯁꯤꯕꯨ ꯅꯈꯣꯏꯅ ꯁꯥꯕ ꯍꯧꯔꯛꯄꯗ ꯈꯔ ꯂꯥꯞꯅ ꯁꯥꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯃꯨꯛ, ꯈꯪꯗꯦ ꯑꯣꯖꯥ, ꯀ꯭ꯂꯕꯀꯤ ꯏꯟꯈꯠꯂꯛꯄ ꯑꯉꯥꯡ ꯅꯍꯥꯈꯩꯁꯤꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯐꯝꯗꯤ ꯊꯣꯛꯄꯅꯤ, ꯇꯁꯦꯡꯅꯕꯨꯗꯤ ꯃꯐꯝ ꯑꯁꯤꯗ ꯁꯥꯔꯣꯏ, ꯄꯨꯈ꯭ꯔꯤꯆꯧ ꯃꯄꯥ ꯑꯁ꯭ꯋꯥꯏꯗ ꯁꯥꯅꯤ ꯇꯧꯔꯝꯕꯅꯤ, ꯃꯗꯨꯗ ꯃꯈꯣꯏ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯑꯃꯨꯛ ꯊꯤꯡꯉꯛꯄꯗꯒꯤ ꯃꯐꯝ ꯑꯁ꯭ꯋꯥꯏꯗ ꯇꯥꯈꯤꯕꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯃꯥꯏꯕꯗꯨꯅ ꯂꯥꯏ ꯇꯤꯟ ꯅꯤꯡꯊꯤꯖꯅ ꯈꯣꯏꯔꯝꯃꯒ ꯏꯃꯥꯕꯣꯛꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯇꯞꯅ ꯂꯥꯛꯈꯤ꯫ ꯑꯗꯨꯒ ꯏꯃꯥꯕꯣꯛꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, ꯉꯁꯥꯏ ꯆꯥꯛꯈꯨꯝꯗ ꯅꯈꯣꯏ ꯕꯥꯖꯤꯒ ꯑꯕꯦꯒ ꯆꯥꯛ ꯆꯥꯔꯤꯉꯩ ꯑꯩꯅ ꯁꯨꯃꯥꯡꯗ ꯍꯧꯗꯣꯡ ꯉꯪꯅꯕꯒꯤ ꯃꯈꯣꯟ ꯇꯥꯏ, ꯍꯧꯗꯣꯡ ꯆꯤꯡꯅꯔꯤꯕꯣꯏ ꯅꯤꯡꯗꯅ ꯁꯨꯃꯥꯡꯗ ꯊꯣꯛꯎꯕꯅꯤ, ꯑꯗꯨꯕꯨ ꯃꯄꯥꯟꯗꯗꯤ ꯀꯔꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯨ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯉꯛꯀꯦ ꯍꯦꯛ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯋꯥꯔꯛ ꯑꯁꯣꯝꯗꯒꯤ ꯐꯤꯉꯧ ꯁꯦꯠꯄ ꯑꯃꯒ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯑꯃꯒ ꯃꯈꯣꯏ ꯑꯅꯤ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯃꯤ꯫
ꯑꯩꯁꯨ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯅꯤꯁꯤꯗ ꯅꯠꯇꯅ ꯃꯤꯑꯣꯏ ꯈꯔꯁꯨ ꯃꯪ ꯑꯗꯣꯝꯗ ꯐꯤꯉꯧ ꯁꯦꯠꯄꯗꯨ ꯎꯛꯅꯩ ꯊꯦꯡꯅꯩ ꯍꯥꯏꯅꯔꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯁꯤꯔꯝꯗꯥꯏꯗꯁꯨ ꯂꯝꯄꯥꯛꯀꯤ ꯅꯥꯀꯟꯗ ꯈꯣꯡ ꯂꯝꯕꯦꯜ ꯑꯃ ꯂꯩ꯫ ꯃꯗꯨꯒꯤ ꯈꯣꯡ ꯂꯝꯕꯦꯜ ꯑꯗꯨꯁꯨ ꯊꯥꯏꯅ ꯂꯥꯏꯒꯤ ꯈꯣꯡꯂꯝ ꯃꯄꯥꯅꯤ꯫ ꯃꯄꯥꯟ ꯅꯨꯡꯕꯥꯟ ꯊꯣꯛꯆꯟꯕ ꯑꯃꯗꯤ ꯑꯃꯥꯡ ꯑꯁꯦꯡ ꯅꯥꯏꯗꯅ ꯐꯠꯇ ꯍꯥꯎꯊꯤ ꯍꯨꯟꯇꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯑꯍꯟꯁꯤꯡꯅ ꯍꯥꯏꯅꯩ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯗꯤ ꯈꯣꯡ ꯂꯝꯕꯦꯜ ꯑꯗꯣꯝꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯁꯤꯔꯝꯗꯥꯏꯗ ꯐꯤꯉꯧ ꯁꯦꯠꯄ ꯄꯔꯦꯡ ꯄꯔꯦꯡ ꯂꯝꯕꯦꯜ ꯑꯗꯨ ꯂꯥꯟꯗꯨꯅ ꯁꯣꯔꯥ ꯈꯣꯡꯅꯥꯡ ꯍꯥꯏꯗꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯈꯣꯡꯅꯥꯡ ꯑꯃ ꯂꯩ꯫ ꯑꯗꯣꯝꯗ ꯐꯤꯉꯧ ꯁꯦꯠꯄꯁꯤꯡ ꯑꯗꯨ ꯍꯦꯛꯇ ꯆꯪꯈꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯒꯁꯨ ꯂꯩꯀꯥꯏꯗ ꯃꯤꯁꯨ ꯍꯦꯛꯇ ꯁꯤ ꯍꯥꯏꯅꯩ꯫ ꯏꯃꯥꯒ ꯕꯕꯥꯒꯅꯁꯨ ꯑꯩꯉꯣꯟꯗ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯁꯥꯒꯩꯒꯤ ꯀꯀꯥ ꯑꯃꯁꯨ ꯃꯐꯝ ꯑꯗꯣꯝꯗ ꯂꯥꯡ ꯊꯥꯛꯄ ꯆꯠꯄꯗ ꯂꯥꯏ ꯑꯣꯛꯅꯕꯗꯒꯤ ꯁꯤꯈꯤ ꯍꯥꯏ꯫ ꯀꯀꯥ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯝꯂꯤ ꯃꯝꯂꯤ ꯇꯧꯕ ꯃꯔꯛ ꯑꯗꯨꯗ ꯂꯥꯡ ꯀꯥꯏꯕ ꯆꯠꯄꯗ ꯐꯤꯉꯧ ꯁꯦꯠꯄ ꯃꯌꯥꯝ ꯑꯃ ꯀꯀꯥꯒꯤ ꯂꯥꯡ ꯊꯥꯛꯑꯝꯕ ꯃꯄꯥ ꯑꯗꯥꯏꯗ ꯃꯈꯣꯏ ꯃꯁꯦꯟ ꯋꯥꯇꯥꯅꯕꯒꯤ ꯃꯑꯣꯡꯗ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏ꯫ ꯃꯗꯨ ꯎꯔꯨꯕꯗ ꯀꯀꯥꯁꯨ ꯃꯁꯥꯗ ꯄꯥꯈꯠꯈꯤꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤ꯫ ꯀꯀꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯈꯣꯏ ꯏꯟꯗꯣꯝꯆꯥꯅ ꯀꯩꯗꯧꯔꯒꯦ ꯍꯪꯉꯨꯕꯗ ꯀꯀꯥꯗꯤ ꯃꯁꯥꯗ ꯄꯗ꯭ꯔꯥꯛ ꯇꯥꯔꯒ ꯏꯃꯨꯡ ꯑꯗꯨꯗ ꯒ꯭ꯌꯥꯟ ꯃꯥꯡꯈꯤ ꯍꯥꯏ꯫ ꯃꯄꯥꯟꯗꯁꯨ ꯏꯟꯗꯣꯝꯆꯥꯅ ꯃꯤ ꯈꯔ ꯂꯥꯛꯄꯗꯧꯅ ꯃꯔꯨꯡ ꯃꯔꯨꯡ ꯁꯣꯟꯕꯒꯤ ꯃꯈꯣꯟ ꯈꯔꯁꯨ ꯇꯥꯔꯛꯈꯤ꯫ ꯃꯗꯨꯗ ꯏꯟꯗꯣꯝꯆꯥꯅ ꯃꯤ ꯂꯥꯛꯄ ꯑꯣꯏꯔꯒꯗꯤ ꯀꯀꯥꯅ ꯒ꯭ꯌꯥꯟ ꯇꯥꯗꯅ ꯂꯦꯛꯊꯈꯤꯕꯗꯨ ꯑꯃꯨꯛꯇ ꯌꯦꯡꯍꯟꯒꯦ ꯍꯥꯏꯗꯅ ꯏꯃꯨꯡꯗꯒꯤ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯎꯕꯗ ꯃꯄꯥꯟꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏ꯫ ꯀꯣꯟꯅꯗꯤ ꯑꯉꯛꯄ ꯑꯀꯤꯕ ꯃꯇꯧ ꯑꯃꯗ ꯊꯣꯡꯒꯥꯟꯗ ꯀꯀꯥꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯑꯣꯏ ꯑꯃ ꯇꯨꯃꯤꯟꯅ ꯊꯣꯛꯈꯤ ꯍꯥꯏ꯫ ꯀꯣꯟꯅꯗꯤ ꯀꯀꯥꯁꯨ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯌꯦꯡꯍꯟꯕꯗ ꯀꯀꯥꯗꯤ ꯃꯤꯍꯨꯟ ꯌꯥꯎꯗ꯭ꯔꯤ, ꯁꯤꯔꯦ ꯍꯥꯏꯔꯛꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯅꯨꯃꯤꯠꯇꯨꯗ ꯃꯐꯝ ꯑꯗꯥꯏꯗ ꯂꯥꯌꯥꯝꯁꯤꯡ ꯑꯗꯨꯅ ꯈꯨꯟꯗꯤꯟꯅꯔꯤꯉꯩꯗ ꯀꯀꯥꯅ ꯆꯪꯉꯨꯕꯗꯒꯤ ꯊꯋꯥꯏ ꯃꯥꯡꯈꯤꯕꯅꯦ ꯍꯥꯏꯗꯅ ꯏꯃꯥꯒ ꯕꯕꯥꯒꯅ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯇꯝꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝ ꯍꯧꯖꯤꯛꯁꯨ ꯃꯐꯝ ꯑꯗꯥꯏꯗ ꯃꯊꯤ ꯐꯣꯡꯕ ꯍꯧꯔꯛꯈꯤ꯫ ꯃꯗꯨꯅ ꯂꯝꯕꯦꯜ ꯑꯗꯨꯗ ꯈꯨꯟꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯂꯥꯜꯂꯒ ꯆꯠꯄ ꯀꯤꯅꯔꯝꯃꯤ꯫ ꯃꯪ ꯑꯗꯣꯝꯗꯁꯨ ꯃꯤ ꯍꯦꯛ ꯄꯣꯂꯣꯏꯕ ꯂꯣꯏꯈꯤꯕꯒ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯗꯥꯁ꯭ꯌꯥꯝ ꯍꯥꯏꯗꯅ ꯄꯥꯈꯪ ꯑꯃꯁꯨ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯏꯌꯥꯝꯕ ꯑꯁꯤꯁꯨ ꯃꯉꯥꯎ ꯈꯔ ꯊꯤꯔꯝꯃꯤ꯫ ꯌꯨꯕꯨ ꯊꯛꯈ꯭ꯔꯕꯗꯤ ꯃꯌꯨꯝꯗ ꯍꯟꯖꯟꯅꯤ ꯈꯪꯉꯝꯗꯦ꯫ ꯃꯀꯣꯛꯁꯨ ꯈꯔ ꯕꯦꯔꯥ ꯂꯩꯕ ꯃꯤꯑꯣꯏꯅꯤ꯫ ꯅꯣꯡꯃꯗꯤ ꯂꯩꯀꯥꯏꯒꯤ ꯅꯤꯁꯥ ꯆꯥꯕ ꯀꯥꯡꯕꯨ ꯈꯔꯅ ꯌꯨ ꯈꯔ ꯄꯤꯊꯛꯑꯒ ꯗꯥꯁ꯭ꯌꯥꯝ ꯍꯥꯏꯔꯤꯕ ꯏꯌꯥꯝꯕ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, "ꯁ꯭ꯌꯥꯝ, ꯅꯪ ꯃꯪ ꯃꯈꯣꯡꯗ ꯉꯥꯏꯍꯥꯛ ꯃꯤꯅꯤꯠ 10ꯃꯨꯛ ꯂꯦꯞꯄꯨꯕ ꯉꯝꯒꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯉꯝꯒꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯅꯪꯉꯣꯟꯗ ꯂꯨꯄꯥ 100 ꯄꯤꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯗꯨꯗ ꯗꯥꯁ꯭ꯌꯥꯝꯁꯨ ꯉꯥꯎꯔꯤ ꯐꯩꯔꯤ ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯃꯪꯂꯣꯝꯗ ꯂꯥꯛꯄ ꯍꯧꯔꯝꯃꯤ꯫ ꯖꯒꯥ ꯑꯗꯨ ꯍꯦꯛ ꯌꯧꯔꯛꯄꯒꯗꯤ ꯗꯥꯁ꯭ꯌꯥꯝꯁꯨ ꯉꯥꯏꯍꯥꯛ ꯂꯦꯞꯄꯝꯃꯒ ꯑꯩꯈꯣꯏ ꯂꯩꯔꯛꯇ ꯐꯥꯎꯒꯠꯂꯛꯀꯦꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯪ ꯃꯊꯛꯇ ꯃꯩ ꯕ꯭ꯔꯪ ꯕ꯭ꯔꯪ ꯆꯥꯛꯈꯠꯂꯛꯈꯤ ꯍꯥꯏ꯫ ꯃꯗꯨ ꯎꯔꯨꯕꯗ ꯗꯥꯁ꯭ꯌꯥꯝꯁꯨ ꯃꯌꯨꯝꯗ ꯆꯦꯜꯂꯛꯈꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒꯗꯤ ꯒ꯭ꯌꯥꯟ ꯃꯥꯡꯈꯤꯗꯨꯅ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯍꯤꯡꯍꯧꯈꯤ꯫ ꯃꯥꯅ ꯊꯦꯡꯅꯔꯛꯄ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥꯗꯤ ꯈꯪꯗꯦ꯫ ꯃꯌꯥꯝꯅꯗꯤ ꯑꯉꯥꯎꯕꯅꯤ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯪ ꯑꯗꯨ ꯃꯤ ꯄꯣꯂꯣꯏꯕ ꯂꯦꯞꯈ꯭ꯔꯦ꯫ ꯍꯥꯟꯅ ꯁꯥꯅꯤ ꯇꯧꯔꯝꯕ ꯄꯨꯈ꯭ꯔꯤꯆꯧ ꯃꯌꯥꯗ ꯑꯣꯏꯅ ꯃꯪ ꯑꯗꯨ ꯅꯧꯅ ꯃꯐꯝ ꯑꯗꯨꯗ ꯁꯥꯈꯤ꯫ ꯇꯁꯦꯡꯕꯗꯤ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯅ ꯍꯥꯏꯕꯗ ꯃꯈꯣꯏꯅ ꯃꯪ ꯁꯥꯔꯤꯕ ꯃꯐꯝ ꯖꯒꯥ ꯑꯗꯨ ꯏꯁꯣꯔꯒꯤ ꯈꯣꯡꯂꯝ ꯈꯔ ꯁꯣꯛꯏ ꯍꯥꯏ꯫ ꯃꯗꯨꯅ ꯃꯊꯤ ꯐꯣꯡꯉꯛꯄꯅꯤꯁꯨ ꯍꯥꯏꯔꯛꯈꯤ꯫ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯈꯣꯡ ꯂꯝꯕꯦꯜ ꯑꯗꯨ ꯃꯤ ꯀꯌꯥ ꯆꯠꯅꯗꯦ꯫ ꯃꯅꯥꯛꯇ ꯍꯧꯕ ꯎꯖꯥꯎꯁꯤꯡ ꯑꯗꯨꯗꯁꯨ ꯈꯣꯏ ꯃꯍꯨꯝ ꯉꯥꯛꯇ ꯁꯥꯏ꯫ ꯃꯊꯛꯇ ꯌꯦꯡꯈꯠꯄꯗ ꯑꯀꯤꯕ ꯑꯃ ꯄꯣꯛꯏ꯫ ꯑꯉꯥꯡꯁꯤꯡꯅ ꯎꯆꯦꯛ ꯇꯥꯟꯕꯒꯤ ꯅꯥꯎꯔꯤ ꯀꯥꯞꯄ ꯐꯥꯎ ꯂꯩꯀꯥꯏꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯊꯤꯡꯉꯝꯃꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫